ꯄꯥꯎꯆꯦꯗꯦꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯒꯚꯔꯅꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯔꯨꯛ ꯌꯥꯔꯤꯉꯩꯗ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯃꯩ ꯍꯧꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯩ ꯄꯥꯏꯅꯔꯨꯔꯦ ꯃꯅꯤꯄꯨꯔꯒꯤ ꯐꯖꯕꯁꯤꯡ ꯃꯜꯇꯤ ꯃꯦꯗꯤꯌꯥꯗ ꯎꯠꯊꯣꯛꯇꯨꯅ ꯂꯝ ꯀꯣꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯁꯦ ꯂꯥ ꯒꯅꯦꯁꯟ Manipur Sangha Festival gi saruga moina Imphal East ki hapta Kangcheibungda Governor La Ganesan amasong Chief Minister Nongthum Beret jauna tharam pangthok lingaida tharam pangthok phamgi mayada khinba transformer ama mai hauduna Saglakpadagi tharam pangthok pham minute khara mai mamlore miyam sui me painarure Thaudogodu kasi numidam pung 3 minute ni fuga mangarum tarakba athwaida thokibani Hapta Kangcheibunggi fencing ka taina fa khanong pok thangba sarukta khinba transformer gi cable mayam adu mathang mai haudar sakalaki Minit ahum marirom arangba mangal galoina makol thokna mai chakalakpana maram oraga Sangha Festival pangtukliba Hapta Kangcheibung board amasung iboya ima sumak lila sanglina chingba mai mutke Tanjadu Governor amasung Chief Minister su festival gi saruka mo oina vote pangthokpa tharum yauri pawasina makhadan hai hanadagi hauna thawrang tawduna mafamadu da leiwa fire service ki team sing sangsindana mai muthatke Athu akai gi oina sinafa yanhana bakhinduna thamba generator gi phambaina mafamadu mai galanduna hanagum thawram pangthokhe Amaronda Manipur ki mahausa ki amade khoseng gi fazaba amsung law and order gi fibam leptana fagalakli basing ase multimedia gi khudangda marem gi miam sin bathungna khanganduna lamkoi basing gi pungning singsin hada bkhona si ana Manipur gi Governor La Ganesan phangdokre awafam basing asi taraga ma thoisu Manipur Sangha Festival gi hini chanba namit ke mari leinana for da pangthokiba thoram da phangdokibani thoram adu gi chief guest ki warol piraduna Sangha Festival asi hausiti national event amoina sakhangle masina lamdam masibo leiba gasage miam mamangda hena mateng pangle Festival asisin bada tourism department na thoidok hendok pa thawthang loduna lamdam asida lam koi basing pungning chingsinana ba yamna kan honare Festival asi sahi khudingi leptana pangthok pa tharom am oina isang sitna chathaduna lagli athomai damak hauki ba sahi ani asida di covid license namparam oiduna pangthok pangam gidre masimak asawa mangjaba amani Manipur gi ina khulaba na chanabi asina lamdam asibo malem sin bathungna khangnari bane Asomna numit tarani sumna chathariba festival asida ina khulaba na chanabi asibo bayek sena uthopagi tanja ama pire Manipur gi mahausa gi leijariba chingfa turel asina tourism industry gi asoba masak mathum leijarabani loinana leivak asi da manung leraba hill station kyamarom semkat payabagi othokpasu leiribani masigi su matakta central government paikhalibwa AGS policy gi kodong sabasi logduna lamdam masigi tourism sector chakwanhanba hona hose tourism sector chakwanhanba asla lambi thong hotel na chingba gi phibam phaganhanba yamna mathau dai hiramasi dasu lekang ahenba miang changaninge Nakalamaromda Maitegi SD demand Kanadava Asumna NCST da Daxingre Maitai Mitai vo SD list da Salanava SDTC and the Sankilak Liba Kongsanga Sigi Matanga Kanabidanava Amadi Maitai vo list Sida Salandanava Asungi Musina National Commission for Shadow Drive Ki Chairperson Hars Sawan Unaduna Daxingre Hiramasigi Matanga Asungi Information and Publicity Department Tadurakpa Serola Manahai Sandar ki tongan po lising basing unana pagidamak Delhi da kem tawdo leiriba asongi mute kangpu asina ngasi New Delhi ki Khan Market Loknaik Bhavan da leiwa Hars Sawan gi yumda akting na satuna unaduna memorandum pisin gi loina na maitei singbo est list salhanhan bagi khongjeng Manipur da kangkhalakriba asigi matangda kumna khana naina ki asongi lu sing basing adugi maikei dagi est demand asigi yaning daba gi maramambadi karigamba maitei ni est list sankraba matungda state da sida werakpa yaba phibam singi matangda sugahina Kangan ki masigi sumathakta maitai kumba sakotpa frup amana est list sankrabadi Manipur khakta natana India ki tribal community da chauna akai bala kane maitai sna est demand tawriba si Manipur ki singilam singda makoina laisina na bagi khotong saba launa na bahwana bane maramasna Manipur ki tribal singi asyang bah kanjana ba maitai singbo est list salhan bagi demand asi khanabiganu anasu asongi maikai ki thamki haire mari leinabo authority ki ab yaudana order thokpa sing action logani AK Joshi Status ita leiba miyoi amatana mari leinaba authority ki aba yaudana reserve forest protected forest amsong wildlife protected area singdalam khopsin bayaroi official sing asu mari leinaba makok thongba official sing ki aba yaudana reserve forest protected forest amsong wildlife protected area oina lauthokraba matungda anoba kul sakhangba kul maming hongba forest land da allotment piba wata jaba madi na singba piba reserve forest protected forest amsong wildlife forest ki lamgi forest ki lam tongana Wildlife forest ki lamdagi forest ki lam tongana khaidopagi thabak sing tawbaga mari ainana order office memorandum letter na singba thofidana bakhangale masiga loina forest ki lamda mari lena authority ki aba yaudana nan forestry ga mari lena tabak thawram sing paikadana bakhangale karigama masiga mari lena eka masung rule sing thugaiba miyoi sing loina officer sing miyoi sing amasung offender sing ki matakta
एक रूल की अकनब एक्शन लौटकनी मनपुर लेंगा के फॉरेस्ट डिपार्टमेंट की प्रिंसिपल चीफ कंजर्वेटर ऑफ फॉरेस्ट हेड ऑफ फॉरेस्ट फोर्स डॉक्टर आदित्य कुमार जोशी खुदे पीदुना थादोरप चेरोल मन हाइरे PCCF हेड ऑफ फॉरेस्ट फोर्स डॉक्टर आदित्य कुमार जोशी खुदे पीदुना थादोरप चेरोल मन हाइ उमंगी लमद लम खोपसिनबा लोगी वांगबद पोपी अतई नार्कोटिक सिनब पांपी थाब लमई थाब उमंगी लमद उमंग मरी लेनब थबक थौरम मरी लेनब ऑथोरिटी की मंगजौनना मरी लेनब ऑथोरिटी दगी मंगजौनना अयाब लौदना चथब असिना उमंग मांगसिलक उमंगी लमद चाउना सिंगदुना स्टेट असि इन्वायरमेंट सेक्रेटरी चाउना सिंगब ओइरगले रिजर्व फॉरेस्ट प्रोटेक्टेड फॉरेस्ट वाइल्ड लाइफ प्रोटेक्टेड एरिया द लो कायब थबक चथब मियोसिंग की मथक्ता एक्शन लौकटपगी थबक चांगसिनदुना लागले अमरम स्टेट एक रूल थुहार मरी लेनब ऑथोरिटी की अब यादना कनागुब लनाई ऑफिसर खरना रिजर्व फॉरेस्ट प्रोटेक्टेड फॉरेस्ट वाइल्ड लाइफ एरिया की लमद नौना खुंदासिनबदा सखंब खुल ममिंग होंब उमंगी लम पिथोकवा पता जमाबंदी रिजर्व फॉरेस्ट प्रोटेक्टेड फॉरेस्ट वाइल्ड लाइफ की लमदगी उमंगी लम तोखाइना खाइदोपना सिंबगी थबक चथरी हाइबा खंगले फॉरेस्ट वाइल्ड लाइफ इंडियन कॉन्स्टिट्यूशन की कंकरेंट लिस्ट यावरिबनी मसिदा लम खोपसिनबा खुंदासिलग मिंग सखंब खुल ममिंग होंब लम पिथोकवा पता जमाबंदी न चिंब पिथोकवा नन फॉरेस्ट न चिंब थबक थरोम सिंग रिजर्व फॉरेस्ट प्रोटेक्टेड फॉरेस्ट वाइल्ड लाइफ प्रोटेक्टेड एरिया द मरी लेनब ऑथोरिटी की ऐप यावदन पिथोकपगी थबक सतबा हाइबसी सेंट्रल स्टेट की एक रूल इंडियन फॉरेस्ट एक्ट 1927 वाइल्ड लाइफ प्रोटेक्शन एक्ट 1972 फॉरेस्ट कंजर्वेशन एक्ट सुप्रीम कोर्ट ऑफ इंडिया न पीखिबा तोंगान तोंगानबा जजमेंट सिंगनबने असिगुम्ब लोगी कांगलोन असigi यंग स्टेट लंगाना कुमजा लिसिंगबगा चांपन मरफुद्रा मरी की मे कुंथ्रागा मदोइदा ऑर्डर अमा थोक्तन उमंगी लमदा मसीगा मरी लेनब एक रूल सिंगी वांगबदा थोकिब ऑर्डर सिंग अदु चनरोय हना फोंदोखिब लैख्रबने होंगर्स एसोसिएशन न लुप लाख मंगा तेंगबांग्रे ngarangdagi haukiba taraga mathoi suba Manipur Sangai Festival ki dhamak Manipur Honkers Employees Welfare Association ngasi Chief Minister N Birendra lupa lakh mangha ki senpham hak thengna na tengbangre Chief Minister da senpham masi association ki President Y Mangina lusinglaga Vice President S Brahmavati P Chandra Kumar Joint Secretary KS Inauvi Assistant Secretary S Suraj amasung MD Habibur Scheme Committee ki Chairman N Ravita Battalion 5 ki MD Yakovale Battalion 2 की MD Madalif, Battalion 1 की MD Wahid, Battalion 4 की MD Abdul Salam, अमसुंग Battalion 3 की इंचार्ज W इबेत होइना सिंगमदा सरुगागे Chief Minister दा लुपा लाख मंगा की सेनफम तेंगबांग खिबा की मतंगदा एसोसिएशन की प्रेसिडेंट वाई मंगीना फोंदोरकदा लेंगा की सेल वाली हाइदुन तेंगबांग बनते Chief Minister ना मणिपुर की दमक चखो थौरांग की थबक कया पाइकट बदनतना मणिपुर संगाई फेस्टिवल सु माइ फागनब होनबदा तुमदा सादा अमदी फथाव लेतन होनरकलिवा असिदा एसोसिएशन की माइकेदिगेसु मोरल सपोर्ट पीबद नदना थमोइ चेंगना अंगम बसेनफम खरादंग होमगार्ड पर्सन सिंना खाइनरगा तेंगबांग बनि हाइरे मखतरकवा अतोप सानाबगी पाउदा FIFA World Cup 2022 मेसी की गोल कानहंदना सऊदी अरेबिया अर्जेंटीना अनि अमदा माइथिबा पीखरे Kadana jumbu oidor sathariba FIFA World Cup की ngasi sanakiba Group C की hanbo round की मैच दा Saudi Arabia na Argentina bu ani amada maithiba pirambadagi star player Lionel Messi na sankiba penalty की goal khanaba fangan kidre मैच असे सानवा हौरकपदगी अर्जेंटीना की सानारुइसिना अकनबे अटैक सतदुना लाके सानबगी तरा सुब मिनिट दा अर्जेंटीना की सानारुइसिना सथरकबा अटैक अमदा पेनल्टी अमा फंगे पेनल्टी की कदु लेवनेल मेसी न काउसिनबदा गोल ओहंदुना माकी टीमना अमा सोनोदा मंगजल थापा ngamke लेवनेल मेसी न पेनल्टी न सनकिबा गोल असिना तोंगान तोंगान बा वर्ल्ड कप मरीदा स्कोर तौबा ngamba हानबा अर्जेंटीन ओइबा ngamke मखातना सानारकबदसु गोल मंगसिन थारिबा अर्जेंटीना की सानारोइसिंगना एटेक हेन सथदुना लाक्रबसु सऊदी अरेबिया की डिफेंडर सिना निंगथिने लंबा पिहिबदगी गोल ऑनथोपगी खुदोंचाबा फंकिदे सानाबगी कुनगनिफान सुब मिनिट द अर्जेंटीना की लाउटारो मार्टिनेज न सनकिबा गोल अमा VRA चेक तौबदा टीम मसीगी सानारोय अनि ऑफसाइड तारंबदगी रेफरी न फंजल बिगिदे अहानबा हाफ की सानाबा लोइसिनबा फावबदा टीम अनिगी माइकेदगी अहानबा गोल चनदना अहिनबा गोल चनदना लाखिबदगी अर्जेंटीना न अमसोनोदा मंगजल थादुना लाखे अनि सुबह सानारबा मैच की निफुगा मापन सुबह मिनिट दा गोल सोधरिबा सऊदी अरेबिया की सानारोय जिंगना साथरकबा अटैक अमदा टीम मसीगी सानारोय
Albricana semlakba yamna fajaba kudong sawa amada teammate Saleh Al Seherina Argentina gi penalty box manungdagi kausin kiba anemba shot amada goal onthokduna amamamda manahan ki equalizer oikraba matung matam ikan kanadana match ki 62 suba minute Saudi Arabia gi sanaroi singna chatharakba attack amada Salem Al Dosarina penalty area manakdagi Laisilaka kausilakpada yamna fajaba shot amada goal amaga chanduna ani amada mangjil thagibadagi Argentina gi maikeida pressure pisin bangamke makhatana sanarakpada Argentina gi sanaroi singna ball paibagi sang yamna wangtuna akanba attack sa taduna lakrabasu Saudi Arabia gi defender singna ningthina mayokna bak ngamkibadagi equalizer phangpa ngamdana matam kuina lakhe Argentina ki sanaroi singna chatharkiba attack sing adu mayokna na phona bada Saudi Arabia ki sanaroi taruk match conduct tawkiba referee na yellow card book tawki match gi afiba matam loiselakla phawda Argentina ki sanaroi sina kan hotna duna laklabaso golon thokpai kudong chaba phangkhidabadagi match asi Saudi Arabia na Argentina bu ani amada maithiba piramlaga point account hangdoke Lusa Stadium na sana kiba match aduda Saudi Arabia ki fan lising kana stadium ki akoibada leiduna makoi ki team bu mafung fana sagatuna akanaba atmosphere amasagatuna thauna habki aikoi ki manglan mangfaunare Messi kadai da chatkre aikoi na aikoi bu maithiba piba ngamle hana Lusail ki stadium na tin kiba Saudi Arabia ki fan sing na lawbada nel khongke ngasi Saudi Arabia ki makuta maithiba nangkiba asina Argentina ki match kunthra ka tharuk maithida na lakiba adugi lambi loisan kre Mamangi match maiti dana lakpagi international record asi Italy na match kunthra ka tadet oiduna la thamle ngasi gi match ta maiti kiba asna Argentina star Lionel Messi na han boy na major title lo bagi miyang tham kiba aduna ningana ba pawhan kre kumjali singa maga sampan marfudra world cup ki han ba match ta su Diego Maradona na lusing kiba Argentina ki team Cameroon gi makoda goal sino amada maiti banang kibani World Cup ki puari da atopa khwai gi ningba kai bagi thodok sing su thokre lising ani gi disanda lising amaga sampan marfuda ni fana masong Euro lising ani Champions France po Senegal na tournament gi hanba match ta amasono da maithiba viki Algeria na lising amaga sampan marfuga ni thoida hanboy na World Cup saruk yarak pada West Germany po ani yamada maithiba viki adubo West Germany na Austria bo amasono da maithiba piramlaga ani sabo round changki Lising amaga sampan ufuga taruk edition da na North Korea na Italy bo amasono da aduga Lising amaga sampan yangkai World Cup na USA na England bo amasono da maithiba pirambane Tournament asigi ngasi sana kiba group digi match da Denmark amasung Tunisia goal chanada na draw chalaka point amamam yana kre Nakalamorom da Portugal na kata World Cup da miyang thamgadabani Ronaldo da nate Diaz Media na lokiba Cristiano Ronaldo gi exclusive interview dagi hongdoktuna Qatar FIFA World Cup 2022 da hiana miyang thambagi matam yaure aina Portugal gi defender Ruben Dias nga chi phongdokre Ronaldo na media da phongdoki wafam sing aduki matang da yaning da phongdokladuna Manchester City center back Ruben Dias na hai magi comment sing asina lebag asina competition asigi han boyna title logna na hona ribo asida akai bakari su lairoi amasung makoi gi puari amaso sembangam gane Manchester United sanhariba Cristiano Ronaldo season asida jauna phajaba mongda leiribane mamang zelda coach Erik ten Hag na vikiba interview amada Cristiano Ronaldo bakana saikibane Cristiano Ronaldo na phongdo ki wafam sing asina aikoi gi manglan da kari su akai ba leiroi aikoi gi team na pandam phangna na hona gani maramasina masigi matang da aina wa hiana phongdo ko pamde ana Diaz na magata ge Ronaldo nupigi football da punna goal samaga taraga tare chanbangam dona record thampangam libane Ronaldo nupagi football da punna goal samaga taraga tare chanbangam dona record thampangam libane mano World Cup da mangarak su boina Portugal gi capital oidona Qatar gi event asida losing libane Euro lising ani taraga taruk winner Portugal Qatar da chathariba FIFA World Cup da masana masaba thaga saba side amani haikibo wafamadu defender Ruben Dias na janing da phongdoki Defender Diaz na hai aikoina Portugal gi opponent singa karamna lamba tauna kadagi haibagi matang da miyang thamle Portugal na sagol sinamita Ghana ga sanaraba matung makhatana Uruguay amasung South Korea ga lamba tauna gane aikogi team na Ghana ga sanaga da match asida mai pak na da miyang thamle mai pak bahai basina khwaitagi fajaba lambi ni masigi mating na aikogi panthung yawba ngam gane Ghana ga sanara yamba Euro ki makok thongba league tournament sing da yawbana mapangal kanba Tim mamu waigani aikoina mapangal kanba team amaga karamna thengna gadagi habagi matang da magjong na khangdok pasangi aikogi team na kan hoda tuna group stage ki matching mai pak na da miyang thamli haina Diaz na magata ki Congress lusingba amagi masano fi kidnap tawkhre Congress lusingba Gopal Kesawat ki sahi kun gama thoirom suravi masano fi sakhang da basina George Ford dagi kidnap tawduna pokre an police ki report amana hai
Police report matung ina tawdok asi ngarang namidang waram Pratap Nagar area da level kaithel amada Congress lusingba asigi masanofi asina mana masing level lakpada thokibani Congress lusingba Gopal Kesawan police ta phangdorakibagi matung ina magi masanofi avi lasa masagi scooter da kaithel satkibani adobo minute khara leiraka masanofi na mangonda phone tawrak lomki amadi mioi khara na mahakwa fagadabagi tanarakle hairaki matugi matung mahaki phone off adum leikre haire amaram da victim masina tongkiba mahaki scooter adu ngasi ayuk airport road ta leramba thengnakre kaithel adu da satuna police na kaithel family family singda ohang pohang tawbada su thawdok adugi matang ta makoida ka hena knowledge leram kide han station house officer pazana phangdorakle Indonesia na yuwa havada sikiba chani humfogani fan yawgre rescue singna ate akai makhada leramba yawa mioi sing karna ba thiba ga loinana Indonesia gi marwebe ithat java da thokiba yuwa hava adudagi siba masing adu ngasi yumsa kasan amita khangen hengalaktu na chani humfogani fan yawgre Ningthogapan mitki magdizut 516 gi yuwa hava adugi ife center adu Sianju town ki manaktani town da leidipa mafam adu da building sing ningkhai rakhiba amusung leibak ningkhai bagi thawrok singda masing khwadagi yamna sikhi amusung bioi chakya soke makhata na mioi mayam ama ate akaina nansindu na leram khigani habagi akiba lei sibagi apan masing adu chamba gomphugani thoi oram badagi ko ngasi leibak ko numit ta khangen hengalaktu na chani homphugani pan yauki han Indonesia gi National Disaster Mitigation Agency natagna BNPB gi makok Suhar Yanto na press conference amada haike yamrabda mioi chama yankhai ga mathoi thiba khangri amasung mioi lising ama hena sokre an officer ladun haike efin na loba drone police na yuwa hava aduna thogan balibak ningkhaiba amna phamjin khraba lambi ama sangdok na ba heavy machinery sinaduna sinaba adu ulle lebagasi president Jeko Widodo nang asi mafam adu ta lakre amasung laikidaba singkidamakta compensation pigre loina na disaster amasung rescue agency singda makoi ki person mobilize tawna ba order tawkre Indonesia National Rescue Agency Basar Naski makok Henry Alfian Dina sikiba sing adugi manungdagi kaya amadi angang singni makoi nung telpung amade school mahitam dun laikiba ni haiki khara amadi Islamic boarding school la tamba mahiroi singni adai khara amana makoi gi jumthak sing amasung wall sing ningkhara padagi sikiba ni ngasi leibak pupun mita thibagi operation adu satpa yadaba lambi sing amasung baruiba khungang goiba singilamdam adugi saruk sing da po fangdaba maramdagi hiana singnaningai oi maramdagi hiana singnaningai oi ki hinghoba music adu tarakhiba ati akai bukla samsung concrete ni koisinba pumham mamla bugumba mawngda kem tawtana thamle leibak asi konung jakarta forward safu fangkiba yuwa hava adugi matong doctor sina kuthaki semba warsing da asoka pasing lekan hana bahwana ke Assam Meghalaya ngamkai da kutok na bada forest guard ama yaw na biyoy taruk leikidre Assam Meghalaya ngamkai da ufudun lakpat ragama farubagi wahauda Assam police amasung Meghalaya ge khunja singki marakta kutok na bada Assam gi forest guard ama yaw na biyoy taruk leikidre press nu phangba pawgi matungina thawdogasi ngasi nongalamdai pung homlom tabada thokibani haire Meghalaya romdagi ufuraga lakpat ragama state asigi micram phawdolaga West Karbi Anglong district tamda lakpada mafam adu da mathau tawdol leramba forest guard sing natraga dubo khamna bhawana ki Kamna bahai ki aduba kamlam dana satkibadagi truck ki tayar da nongwai kapsilaba matong driver handyman amadi atopa mioi amaga punna mioi hom phajan ki thawdogasi ki pawfang watagi epung mangarom taba matamda Meghalaya rom dagi masing jamlaba miyamna thang amadi chai paiduna laklaga phajan ki ba music thadorak na batak silaki loina mafam aduda hana dagi leramba police sing aduga khothongna rabada Assam ki forest guard amasiki loina atopa forest guard amasoki police sing aduna nongwai kapthorokpada Meghalaya ki khunjab manga sumafam atumakta da laikidabani Laikidaba forest guard aduki maming Bidya Singh lete kawi soglaba forest guard aduna abhim nui kawi hairi thawbogasi na maram oraga Meghalaya amasung Assam ga lona ba ngamkhai gi sarukta chawna ungkana ba thorak padagi Meghalaya government gi home secretary na order ma thoktuna state asigi West Jansia Hills East Khasi Hill River Eastern West Khasi Hills West Khasi Hills South West Khasi Hills tapung nifuga nifan gi mobile internet thangjan gre Thawdogasi matangda awang nafo state singi mahiroi loop singi upon body amu oripa Northeast Students Organization nesogi Chairman Samuel B Zurua amusung Secretary Sinam Prakash na khurek pi dona thadorakpa cherol manahai ngase yuktho ki thawdogasi yamna laibak thibani mamangda su Assam Mizoram Assam Nagaland amusung Assam Arunachal gi ngamkhai damuk na ba thokpada ngamkhai da tariba khunja sing awaba nangkrabani state laingak sing athupada woroisin purak pobirago Wathok oikraba Manipur Civil Service Combined Competitive Examination Lisingani taraga taruk lisingani kungani thoigi merit list pongre Supreme Court ki yathang matuk ina Manipur Civil Service Combined Competitive Examination MCSCCE lisingani taraga taruk amuk hana sahi asida pangthokraba matong
examination asigi merit list ngasi Manipur Public Service Commission na phongre sahi na kya lakhraba matung examination adu ambughana saliba sahi asigi me kun ga daruktagi June 13 phawba written test pangthoki madugi matung personality test nadragana interview na saliba tha asigi taretagi kungani hoi phawba pangthoki ngasi interview pangthokpa hek loikiba matung combined merit list adu lauthorakibane merit list adu da interview yaukiba mi sama humboga ipangi mark loina na phangdorakibane MPSC की examination controller लान मनीना थोकिवा notification अमगी मतुंगिना mark sub मानवा candidate अनि नद्रगना अनि दगी हन बयावरपदि written test ना mark हेन फंगिवा अतुना mark हेन फंगबनी हाइन लौगने करिगंबा written test अमसुंग interview की mark सिंग sub मानरपदि candidate अदुगी date of birth यंगलगा हल ओइबा मिउ अदुना mark हेन वांगबनी हाइन लौगने हारे examination अतुदा disabled SC ST अमदि जनरल category की ओइनसु तोगन ब खाइदोक्तना merit list असिदा हाबले नुपी मसा कया थबक सिलहौ थिदना सेंतान ब थोकनरक उरे ngasi sahi taruk lomgi mamang English ingani taraga taruki me thagi kunga mari numidasi matamaduda masagi sahi taramang arom dangai jaribi tongbram bakfi gi punsi gi yamna nungai jakiba numida bawai khe numid asidani sahi adugi bosem board of secondary education Manipur na loba class 10 examination ki phal law thorakpada bakfi su yarokiba do adubo mapa yaudana mamana nakola kiwi nupi masa asigi nungai ba mikup asi matam sangna sarkide ibong manungi laita lairabagi awapana maram oraga matamaduda lairik makha tamthaba phangkide ngasi di nupi masa adugi asigi mathauna akhangkan ba masung thabak silau thidana tera lokram direct leiba mayumgi thongkanda ngai hontuna class 10 pass tawraba sahi manga gi matuk mai amuk makha tamthaba danatna mayumgi laita lairam mateng pangle Mahafada nauthi saduna amasung masung aman bisinga irang lang na jagadaba nauribi nupi masa asina aruba amotpa thabak haiba amathi dana honarakliba akhangkan bagi matawasi khunai asigi hawrakliba nahasingi tamjana fam amo oire aroibeda content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawi business subscribe tawi ramaloinana like and share to wasu kawi kanuk namak po amagana thagazari